ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯤꯑꯣꯏ 434 ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 58 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯆꯥꯗ 15.3 ꯌꯧꯈ꯭ꯔꯦ ꯂꯩꯉꯥꯛꯅ ꯇꯥꯡ 23 ꯐꯥꯎꯕ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯨꯄꯨꯜ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯅꯟꯁꯤꯟꯈꯤꯕ ꯑꯋꯥꯠꯄ ꯃꯤꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯑꯅꯧꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ 8 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ BDF ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯃꯇꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯄꯤꯅꯕ ꯑꯃꯗꯤ BDFꯀꯤ ꯁꯔꯚꯤꯁ ꯕꯨꯛ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ BDF ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯩꯁꯥꯝꯄꯥꯠꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯣꯡꯈ꯭ꯔꯦ Andaman and Nicobar Island government na ikoigi ipa-ipusingi ningsing kubam sanaba square meter listing anigi lam pirakle haina Preservation Committee of Deported Manipuri War Heroes in Andaman and Nicobar Island gi Founder General Secretary Nabakantana Fongdarakli Mami TV ki Manipuri Prime Time News ming tabiriba singbu chan MAIBAM na khurumjari hausi paw santok pizari COVID-19 positive oibagi chang hengalakli haukiba pung kunmari da mioi chong hofatra mapan COVID test tawuda mioi yankai mapan nau COVID-19 positive oibaga ledina positive oibagi chang sada 15.3 yaukre lengana tang kunmari fawba school suti thadokre numit kharani asida Manipur da COVID ki case khangen hengalakpa amadi chai 12 ki makha da leiba angang sing COVID vaccine kapthoktriba asagi yenglaga Manipur da leiba school kudimak July kunmari fawa hangdanaba education SK Commissioner SKN Prakash nangasi order ama thokre order adugi matung inna numit kharani asida Manipur da COVID ki case khangen hengalaktuna COVID positive ki chang sada 15 helakpa amadi chai 12 ki makha da leiba angang sing COVID vaccine kaptana leiba asina angang sing da COVID changlakpa yabagi maram leivena state asida leiba school kudimak CVS sida affiliate towa school sing yauna July kunmari fawa suri thari haina order adana makhatari Marak sida COVID-19 positive oibki sang tapna hengalakli haukiba pung kunmari da mioi chom hofatra mapan COVID test tawda mioi yakai mapan COVID-19 positive oibgalunina positive oibki chang sada 15.3 yaukre COVID-19 Command Control Room dagi ngasi numidang wairam pung mga fawda fangwa paw amagi matung inna mioi 15 naba faduna discharge tawkre active case sari 13 lady COVID laina asidagi ngaktok na balenga na paikhatpa thausil amagi makhada mioi kaya amaso numit khudigi COVID vaccine kapthokli COVID vaccine kapthokiba masing na ngasi fawda mioi 1,8,4 chamaya kai bangani haukiba pung kunmari da DTF oxygen cylinder samatra kuntra humdoi amadi BTF oxygen cylinder 18 Manipur ki tongan ba analang sang singda fangan ba ngamkre haina COVID-19 Command Control Room dagi fangwa paw asina makhatari Mamang thagi tang kun mapan ahimda thokiba tupul landslide nansinkiba awatpa missing thibagi thabak akan mamongda chathari ngasigi oina asiba haksang ani fangba ngamkre tare thiba khangdana leiri official oiba paw amaki matung inna ngasi ayuk anganbadagi National Disaster Response Force State Disaster Response Force Assam Rifles CRPF Manipur Police amadi Manipur Forest Service ki personal chatret henbana tongan ba kholai sizinaduna thi humbagi thabak akan mamongda chathari Kunja singna mating pangduna ngasi asiba haksang ani fangba ngamkibani asiba haksang ani mag VSC ki worker ni hari haukiba numit 12 ni gi mamangdagi satharakiba rescue operation aduda landslide aduna maram oiraga leikidaba miyo yakai mari gi asiba haksang fangba ngamkre tare thiba khangdana leiri Panba Yabadi Territorial Army ki personal nifu humdoi landslide asida nansinkibani hauzik fawda personal nifu nithoi fangbangam kre masigi manungda tara humdoi amadi ahanba numita hingna fangkibani personal kunmapan aman asiba haksang oina fangbani Territorial Army ki thibak ngamdana leiriba personal asi amakhakta ngaire marak sida landslide aduda punna miyoi humftra mapan nansinkibagi manungda asiba amasung ahingba haksang punna humftra nithoi fangbangam kre masigi manungda hingna fangkiba miyoi na taranipani yankai marina asiba haksang oina fangba ngamkibani taret amana thiba khangdana leiri haina paw asina makhatari BDF personal singi thagi tolop matamga chanaba mongda piba kaloina duty ki rules and regulation amadi BDF ki service book matam
matik chana semgadabani haina Imphal West District VDF Guardian Association ngasi Kaisampat Leimajam Lekai Yaifathodi Community Hall da wakat mifam phongkre wakat mifam aduga mari ledina Imphal West District VDF Guardian Association ki General Secretary Irungbam Gitana hai BDF personal thengnari ba awaba ase lengana ubidana leiba ase yamna laibak thibani BDF personal singna pangthok liba thabak asinga makoina phangliba thagi tolok yengnabada yamna chanataba ama oi Pung kunmari thabak suhallaga matik chana thagi tolop pidaba haiba asi tawhaiba lichatnate BDF personal singi hiram khuding magta sizinnaraga makhoibu tongan ba biching amada ubiba yaba ngamloi Makhoigi awaba sing asi yengduna Chief Minister N Biren Hiram asida miching sangduna makhoigi salary hangat hanbiyo loinina VDF ki RR amadi service book matik chana sembiyo karinguba BDF Guardian Association taliba demand asi lengana pirak trabadi makhal maka kya ki khongjang sangsinaba sem sari haina mahagna makhataki Manipur government ki law and order pharam daba isa sing BDF isa sing jina hek lingkalak padagi ngasi law and order shanti oire na haiba bok yare ko langdreba Sungguh mayam ji yang biraga ngasi pali ba government jina minungsi amaga loinana isa sing sigi honorarium de hanbiyu adagi matam sangna thabak tawrakpagi RR sembiyu service book moi thabak tawbagi lehenbiyu asigi demand da khoi ngasi phamjabane ba asida sunatana ko isa sing jina covid laina gi luraba pandemic ki matam sida makoi na tawgi ba thabak thawjang kaya ma masi khaiba de loibu sunai roi adai hoji none da thoiba signing khaiba gi thabak sida kasuk tolop yam jadraba masagi boksa bo ko najadraba isa BDF sing gi sijinnari ba ko hoi moi government sida sangu bagini haina so khoi khalla seba masigi yengbiraga minungsi amaga loinana ngasi paliba thabak sibu paibiriba honorable chief minister na ko mi yeng changbiraga angang sing sigi magi sapsaba magi yengbiraga paisa si hengal haningi ko haiba sigi demand da koi phamjabane ba wakat mifam aduda saruk yakibi BDF personal amagi imungi pinky kobi amana hai BDF personal amagi imung amana thengnariba awaba asi hairubagi kanaba nate fangliba thagi tolop asina imung puba ngambana oidri BDF personal singna pangtholiba thabakti asuki matik yamlibani makoina awaba tarba matamda lengana yengbidaba asi nuaite fibam asida asum lairagadi hingba ngamgani thazadrei hiram asida Chief Minister na meeting sangbiduna BDF personal singi thagi tolop asi hengatpa yanaba simbiyu haina mahakna makataki Ado ai na haijaning badi Chief Minister dani Sarbiren dani kokno na su haijari lam na su khoiram jari sarda natana su haibam su laite mapi mapa moina sarda wakachaba natana tasengna BDF singna ngasi thengnari ba awaba se imung manung singna thengnari ba sidagi atopa Chief Minister gi matungda di queen inaraga BDF singjina chaluba natabanina Chief Minister na di hakthengna na thengna bidaba adubu station khuding wakta lairiba BDF singja Lairiba police SP lairiba OC lairiba khuding maksina di BDF singje duty kamaina tawi karamba matam dagina karamba matambu BDF na duty tawi BDF ki awaba se karamba khaidi moina khangamgani moina su support tawiu ikongno na su khoiram jari aduga miondagi paisa hanguba adagi chengchang ni ruba haibadu di thainagi matam natramnina hojikta di chanadre aduna BDF singna waba sidi isa ma migi yumthangna bada like tamiba hojing matamda ben chatliba school tamiba boarding lairiba khuding makse khoju isa ko banina afabada tamaningi isa singdo hayaningi isa semningi khoju adu phangai ba tolop sina di isa semba kona da banina ne amumuksu akhoi siningbagi wakhal lai phangai ba tolop sina sanadra banina tasengna chanadre akhoi khoi nupana nongamdagi thabak chale numitaraga hale the imungi atopa site thabak suba matamju phangdrabanina chaluiba duty do waramni halamni imungda pop tare aduna pusalaiba jiga tawriba duty jiga laknari jiga nara matamda di sarkana mating pangbi banate cheng hawai yenba lekai ki joka suba ama tawbada di sarkar gi thabak tawi BDF ki nupi ne na khoi cheng chak pibi de kanamda da pi de khoi da cheng chak pi de joka suan de akhoi da BDF ki nupi na suba yaroena suande adu kana da no khoi na tan doi di manje ai gi nupa je ta sengna tolob je sumaina sum sabi doi di ne thabak je tohan biro khoi tokserage ka su kai di akai ba thangai sengna sarkar gi damakta ngasi tawriba BDF singna tawriba duty je lambi da VIP program ama satle haibada ne Chief Minister na kumdharaga khud thila hangbada ne Manipur police da gi BDF masing ne helangani sorok da tari je BDF masing ne helangani ngasi hojik chu Chief Minister sa pada lambi da ne yengbiyo tariba BDF sing jiga police sing jiga sorok ta ngai je Chief Minister gi damakta prasad sing gi damakta ngai je BDF ka police ka kanane henge haibada duty tawri je
खुद थिल्लगा येंबदा बीडीएफ मसिंगना कोकथोंग अम हेले हुजिक स्टेशन दा लाइरिबा पुलिस का बीडीएफ का मसिंग थिनारगा येंबदाने स्टेशन खुदिंगमक्ता बीडीएफ मसिंग ने हेलंगानी Andaman and Nicobar Island की government na mafam aduda loi thaki bai koi ipa ipu singi ningsing khum ama sanab gi dama kumja listing ani taramapan gi zun ki tang kuntareta square meter listing ani gi lam pirak le haina Preservation Committee of Deported Manipuri War Heroes in Andaman and Nicobar Island ki founder general secretary Navakantana Fongtorakli Andaman and Nicobar Island ki government na pirakliba lam asigi pata lowa chatnabagi matangda ngasi committee asina senduna Imphal gi Manipur Press Club ta pangthokpa mifam amada Navakantana hai Andaman and Nicobar Island da loi thaki bai khoi ipa ipu singi ningsing khawam ama thamduna hekat lekat tamba yanabagi tamak committee asina kumja listing ani subna mangadagi Andaman and Nicobar Island ki government ta lam khara pibi naba taknaduna laki Laibak Fawadi Kumja listing ani taramapan gi zun ki tang kuntareta Port Blair da laiba Godville Estate square meter listing ani gi lam asi committee asigi mingda recommend tawraga piraki lam asi Manipur miyam gi damak piraklabanina hosik pata loba chatnabagi matangda miyam gi mifam ama chai tarataruki matung asida hanba oina committee asina kaubani Wafam asing asi khak phongdokpagi maramdi committee asina hariba lam khara asi phongnabagi damak satong sasin tawbada miyam dagi senkhai thungkai kayamarum tawki committee asina chain songtuna lam asi phanglabaso hausikti lamdam asigi miyam gi oirabanina wafam asi phongdokpani loinina patal lobagi matang asida miyam gi oiba wafam adusu khana neinaba mifam asi sinbani hariba mifam aduda Pula Chandra Maharaj yauna thongna faraba lamdam asigi ipa singna Singi mafam da hekat lekat tambagi damak Mirel pung ama sagani maduda athauba kunhundoi gi maming mathaning china hapkani pomdamak asi mapamapu ningba amasung lamdam asibu nusibagi damak committee asina paikhatpani haina sunabakantana makatana phongdorakle Noina pibirak mateng noina pibirak padumba akhoi gi thaujan gi wahising aduna akhoi nga sisiwadi leire aduna akhoi mo recommend tobire Andaman Sarkana aduga lemhoriba akhoi patagi matang se CD mayam tno hona mina yauksan birok tukchong pata ji khoi tanaba satkaduribni akhoi pata phang ta di just right akhoi honor ore matamna akhoi na tongmong toyani saning mong na sabani akhoi na mafam no chalaga hotel gi lebam cha wi thapui lebam yam lei ado mafam da miren bungama sagani sidei chaliba ipa ipu mayam lei gi mayam sigi Nung the maming noy haktan thangwani samna ida binawna mayam chanaidana sumai duduna ipai pu mayam mirian mayam chai thoki bido khomjalaga adugumba khoigi yamna mapa pu nungsiba mapa pu ningba mapa mai khumdo akhoi tanari kanan tanni Kumja listing ani tarani thoida state asigi mathau taba urea metric ton listing taramanga khak oiramba adu housing urea charaga sizinnagadaba lofam pisalaklaba matamasida karigidama kumja listing ani kuni thoida urea metric ton listing kuni thoi state asida mathau taribano haina lomi sinmi apun balof lawsalgi president mutum churamanina Manipur lengakta hanglakli housing state asida oiriba urea gi wathoka mari lena ngasi Manipur press club ta pangtokpa pawgi mifam amada mutum churamanina hai Tha asigi tang manga dagi taret fawa law salda lawmi miyam da urea asi MLA amasung minister gi khutangda fanghanbagi mahut agriculture department dagi oina asingba lawmi singda fanghalo urea da politics tawbagi thong lepkadabani haiba right fight for rights haiba campaign ama chathakre state asida mathau taba urea adu khaktamak lenga ki control amagi makhada lawrabadi Singda popi thabagi thabak fana yamna laksin bangam gani loinina MLA minister singna haibada pangtau tawgadaba nataba lawmi sing lawu singu gi matangda technical gi oiba wafam kaya advice piba ngamgadaba director ama agriculture department asida thambiu chai khudingi urea piba gi matangda thokliba wathok asi makatana thoktanaba asengba lawmi singda soil health card issue tawbiu masina urea gi matangda thokliba wathok asi fana yamna laksin bangam gani Aikoina fangba paugi matung inna Manipur lenga ki agriculture department ta employee listing ma chani rom leigadaba da hauzik subna tagi employee jamri rom khaktamak leiri masina maram oiraga lomi amasung department ani ki marakta chauna hoba ama leire hiram asigi matang da lengangna athubada meeting sangba mathau tai amarom da ngarang losal gi vice president lochingba kangbu amana wawagai kaithel da leiba naurem santi ko ba mioi amagi dukan dagi urea bag jamri fakat pangam ki
Hariba urea bagsing asi wafagai ACG MLA gini haiba fongtorakpa lei adubo aikoina fongba paugi matung innadi urea sing adu chingi MLA amagi kotani hari maram aduna wafagai ACG MLA na athubada lebak miyamda sengdokadabani loinina santi hariba misak asisu police na further investigation chathagadabani haina churamani na makhatana fongdorakli Agriculture Department ki aina wafam kharasi thamjani mana akoi 2017 dagi BJP ki government BJP di government sila padagi law and order ki thibam yam thare na hai yes ekoi su ngai miyam su paumi siminau su loina baksu lambi chatpada security ki problem leitaba disturbance leitaba machine busidi yamna thagat ningai ni adubu masi phawba IRB lobagi natraga police lobagi home department ki mission ki kadhan na bagi wafam da natna atopa agriculture department ki employee machine kayam lai employee si aina source tagi phangjabada 1200 ki strength leigidabase hojik 400 fo phadi machine district mayam sidida chatlaga sigumba yamna burning boiba yamna sentiment sona miyam sina sigumba madam sidida miyam gi sentiment yadba miyam si kamaina control to budagi habse masi moi agriculture department su awa ma gari na khali Manipur yauna India pumbada pot ki mamal kham thengna wanglik liba amadi GST ga choba potlum ama miyamda pirak liba si kayam koina khangba ngamgadori bano haina Manipur Pradesh Congress Committee MPCC na hanglakli pot chegi mamal wangkhalak liba amadi GST na miyamda piriba potlum singa sigi matang danga si Congress Bhavan da paugi mifam ama pangthokre paugi mifam aduda Manipur Pradesh Congress Committee MPCC ki Vice President LT Lotamana hai Hauziki oina miyamna pojegi mamal wangkhalak libasi khangba ngamlagaso matam kharagi matungda achoba awaba ama pirakani Manipur yauna state manga gi handak pangthokiba state assembly mikhalga mari lenena tha kharadi state manga asida pojegi mamal wangkhakhide adubo mikhal hek loikibaga India da pojegi mamal wangkhalak pangki sang ase khangwang wangkhalakli numit taruk ni gi manungda Tara mangara pojegi mamal wangkhalakpagi thodok fawa leiki asigumba fibam asi India da amukta thokidriba amani BJP lengak asina uriba asina ahanbani masigi matakta India da GST chandarakpa asina small scale industries singda achoba setting ama piri Manipur gi oinasu GST na small scale industries singda polum ama oihali Manipur gi khwaidagi maru oiba small scale industry ama oiriba handloom industry amadi ngari gi industry asi GST gi achoba setting ama fangli industry sing asida GST gi rate chada tarani thoi district manga oiduna thamli tax asina maram oiraga ngari industry amadi handloom industry sing sathaba ngamnataba yaure Manipur lengak asi housing center dagi loan na chalaiba lengak oirabani loan singdabadi yadabani na miyamda karamna pollum ama piduna tax khomdaba pambai Season narakani haiba asi achoba wahangni numit chamani da miteng thamba lengak nataba miteng sanba policy leba lengak ama ohelo matam hau khraga loire habigi maongdal lengak pagi thabak topiro haina mahak na makataki Sarkar sina chalaiba haitabadagi loan de hingakba matam sida loan singakba matam dadi aikoi mayam loina maki chumsannaba kaino ma changeba energy ama changi aduna masi punama apai punama ki diet ne baduna mase heng singakba matam dadi singmanga maktaba piba ngamaktaba imung sing dadi kari dorakadage haibado amado apai ngasi chingnada bangamde aduna sarkar ki niyom chumna tax laukhatlaga mapoi sarkar chalaina ba niyom tawhaningi maramdi kai gino dangasi ishingi lamda hairo ishingi tax thamni de hairaga ishing ningthi jana pithaba ngamdriba masi ningthi jana utilize tawraga yam productive way ama da koi sisinar payai water tax lo payai revenue tax lo payai koina hangasi hangningi ba wafam de sarkar mathau tawribra sini sarkar na mathau di sungdau tawdraga public sing dagi loot tawraga hinge akoi di power da laibani akoi na tawrai system ku di mang na koi follow to gadabani haiba taraga di praja akoi se how far akoi tolerate to ngam duino sine koi na ngasi BJP gi people centric government achhe din pining ba government kango sida koi na hangningi ba wapum se Tampasana Girls DZ Harris Secondary School da hing director class 11 ki form loan ba miyam thamjin narakpadagi police na control tawna ba hotna bada awaba ama oikre class 11 da ming chanba ki form loba lakiba mahiroi singi mama mapa amadi mahiroi kaya hing director form loba fanglabadi haiduna awaba kaya naithaiduna DZ Harris Secondary School mamangda lek leinaki
Mi yamna pulakpa aduda pulisna miyam sing adu tankainaba honaki adubu ahing chupa miyoy kaya amadi mafam adudagi handana ahing yaraklaga lainaki pulisna nongalamdaida TZ Harris Secondary School gi footpath queue lephallaga form lahanki maraksida Chorchan CC Harris Secondary School dasu class 11 da ming chanbagi form loba miyoy kaya ama lagnaki form loba lakliba sing aduna Mami TV da hai lenga ke school sing da ming chanbagi process azi khara komna chadha haningi online ki khutangda pangthuklagadi hena khudong chaba ama oigani lenga ki matik chaba school khara hena leiragadi asiguma form lobada thengnari ba awaba asi thengnaroi hainam haknam khataki ngarang sumuk lae ngarang budi kitang phabane do sumaina tum lepe ngasai ju nungdang ju tum da amam ju yawre hing lekna ba wai sai sing cha da la ko lam arapa am ju yawbani na wai wabadi sigi mogi kaino je counter je ani hum gumba adi oja je khayam phambiraga counter masing kitang hengaladi sangna ju leptabi da kitang phagadra khale online registration gumba de form submission je online da toba yaraga di kitang kongga da bane ba sije sangna lepaga matam ju yam mange waz wai ngarang dagi matam mangai ne ba adu tum queue je lepe phangda na han ba ju yawe wai aduna adi mafam sa bai tar ne ko soi jang area se soi de jang na ta bai tar ne da lai se lam ara form am yaw nari ba ko adi lam ara fa je moi gi ju kitang khudong sa ba yeng bi raga kitang si mak na tra so atopa da government ki matik sa ba kul linkhat laga osa sing matik sa ba lowi raga fazana arrange to bi raga lap na lai ba mayam si gi ju kitang opportunity do moi gi wena khara anapom fam da pi hening ye dai di project private to ina focus ayam loina tong rudi tong na re adu private lai ba facility ai tar ne moi da lai ba facility gi government da oza oi bizna hena qualify oi re na government ki oza je khalli ne ba adu bo ta ibo oza sing jina thawai yaw de ha ba dina te fazana ji takpi ri ko sida gi hena thawai yaw na takpi raga ta jing yo afa ba uthokpa ngamboi id mase government na pura moi gi plan la ma lai bi bata di am fazana chi chi gumba jonoson gumba sigi type ta moina fazana control tawna lingkhat pa ngamagadi akhoi gi sata singje marang kaina private school da changmai mota chida changa ka drain khalle kari no da ngachi lai ba mi myam jina proof ne ba akhoi na lakting gi mamang da ekta gate cha thomjal laga ta chang ba de chingda chaina ba ngam da ge le mi hojita ba kitang khara kitang kom tharak pa gi bari ne akhoi lak pa ma da chang ma ngam da ge le me ba sina ta pudi government school si pamja ba mayam ma lai ri hai ba che adum ubodum ngamme ba sina dum proof adum oidoine ba si phata banate Imphal West District ki manung chanba Taren Pokpi maningda railway na compensation pi kidaba atopa mafam amada tumina lainung da railway ki tunnel hutlam le tunnel hutliba mafam aduda meter samarom lebak namthaba hauri haina Taren Pokpi village committee ki member and Lokendra na phongdorakli hiram asigi matang da Taren Pokpi village committee ki member sing yauna Manipur Press Club ta pangthokkiba pawni mifam amada and Lokendra na hai Hauzik Taren Pokpi maningi lainung da hutliba railway ki tunnel ase numit kharani ki mamangdagi noma gi meter samarom asi namthaba horakibani haukrabani hutliba tunnel asigi matangda kariguma amata khangal lamba leite railway ki official sigda fibam asi kari oirakpa yabagi haibana hangbada su paukhum amata pirakte hauzik oirakliba fibam asida mafum asigi miyam satok sasin kinare hiram asigi matangda Imphal West ki DC da so memorandum ama bisinkre loinana revenue department amasung SDC na hariba tunnel hutliba asigi matangda kariguma amata khangalamde loinana tunnel asi kadai fawa hutka dauribano haibadu so railway ki maikidegi kariguma amata khangalakpa leitri hauzik hutliba tunnel asiso lammapu singda taklamde tunnel asi kadai fawa hutka dauribano amasung lam ke yana lausingadagi habigi matangda demarcation ama tawfam thogi hariba wafam asi atuda thabak oina otrabadi akanba khomsa kya samsim railway na ama mamawda tunnel SDC ki site jo moi reflect banena adu na sigi si masida akoina huji phauji moi da hangmu matam moi ga akhoi ji pauji su phaunu dreba adu sam SCC ki site jo moi du knowledge lekta banena adu ru huji akhoi media ki through dagi akhoi masigi thabak ache kare dare concern authority hai tare ko railway bu or so manipur government bu or ka so ko masigi honing ba tare adu media da akhoi ngasi tawjabani adu kari gumba masida akhoi gi solution hai tare ko Janaba Puraktragadi, Aku railway ki moi hujuk tabakadi tawidana ko adu ngarang degi akuna lepa haidana ngarang deputy commissioner Imphal West so che bisin jagre adega STC copy tu tawjagre adu moi ni yadragadi akoi khongjang ni changjil lani ba poche
Lengak asina district headquarters sing yauna tongan mafam sing da miyam gi numit pangthoktuna lakpa adu COVID-19 na maram oraga matam khara lebraba matung Thobal district ki oina tha asigi tang 15 dagi pangthokpa hauragani haina district asigi DCS Subasna phongdarakli Thobal DC ki office angasi paumi singauna ba amada wafam sing asi phongdokladuna DC Subasna hai Manipur lenga ki yathang matung inna district administration amadi miyam ga leinariba mari asi hena naksinaba ki panamda tha khodi ki ahum suba Irai numit asi Thobal district ki oina miyam gi numit pangthoklagani Thobal DC complex counting hall da ayuki pung mapan makhai dagi pangthokadariba thoram asida miyam na matam chana lakpiduna pidiba khudong chaba sing asi lawmin nasi miyam gi pendaba masung hainingba sing mari leinaba officer sing da haibiu numit asida lenga ki tongan ba department ki mute sing leigani numit asida miyam na ayuki pung nipan makhai dagi 13 makhai forward registration tawba yagani maduda mari leinaba documents sing amadi aiba application pubira ku haina DC Subasna miyam da appeal tawrakli अखोगी मियाम की नुमित असिदा अखोइना तौजगदौरिबसी अखोगी डिपार्टमेंट अयाम्बा मरु होइबा डिपार्टमेंट अखोगी बेनिफिशियरी अखोगी स्कीम मियाम पाइबा डिपार्टमेंट की म्यूसिंग सिदा लैगनी अदुगा अखोगी प्रजा सिंग लाक्पिरगा मागी पेंदबा मागी हाइनिंगिबा मयामदु अखोगी लैरिबा ऑफिसर सिंग सिदा हाइबिबा यागनी नुमित सिगी अखोई पुंग मापन गा मखाई ताबा मतमदगी अखोई मियाम की नुमित की थौरम होजगनी अदुबो रजिस्ट्रेशन तौबदी अखोई अयुकी पुंग निपा मखाइदगी हौजरगा अखोई अयुकी पुंग 13 मखाइ फावबा अखोई मी लागा रजिस्ट्रेशन तौबिबा यागनी अदुगा लोइना इन प्रजादा अपील तौजनिंगबसी अखोई लाक्पिबा मतमदा मरी लैनबा डॉक्यूमेंट सिंग यावबिरौ अमसुंग अखोई अइबा एप्लीकेशन अमा यावबिरगा लाक्पियो हैना अपील तौजरी Marakthana atenba break amatang lominasi Agnivir recruitment Agnivir recruitment 2022 sangnabagi damak maru oina Indian Air Force Indian Army Indian Navy post ki damak akhanana Glory Job Consultancy na special online class yaunabagi damak thabak thiriban ha singda hena khudong jaba pizari hariba online class ase lakliba July 15 dagi hauzagani Hen akupa marol gi damak makada pizariba contact number 8837293489 asida contact tobiu nadraga Glory Job Consultancy da contact tobiu Welcome you all to Lunaco Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Saina Institute of Medical Sciences, College of Paramedical and Nursing, Porompat Crossing SBI Bank and Jinikon Bishempur. Directorate of Health Service of Manipur Yauna Paramedical Council of New Delhi, Indian Nursing Council, Manipur Nursing Council, Amadi SRD Government of Indiana approved Taurava Institute ni. Institute asida 10 amadi 12 pass students singna diploma amadi BSc gi akhanaba coursing tamba yaragani 10 pass students singi oina diploma in radiology and imaging technology, diploma in medical laboratory technology, diploma in operation theater technology, diploma in medical sterilization, diploma in dental technician, male and female health worker, diploma in electrocardiograph ECG, diploma in ophthalmic, diploma in acupuncture, diploma in dietitian. 12 pass students in Gioina, GNM, BSc Radiology and Imaging Technology, BSc in Medical Laboratory Technology, BSc Operation Theater Technology, Echocardiography, D.Pharm, B.Pharm, Doctor of Acupuncture, Bachelor of Alternative Medicine and Science BAMS, Doctor of Medicine in Alternative Medicine MD. Asina chingba coursing asini qualified oirabo oja singna regular class tawduna students singbu guide tawri practical amadi theory gi khudong chaba leiraba institute Saina Institute of Medical Sciences object she koigi ma pa lejadraba magin hana kanam da lejadraba adumba myoi sindu oita koigi Saina Institute of Medical Sciences da free of cost da koi clear promotion mahitama pangani adu su medical line aduna hai ba lekai da kaigumba ma pa lejadraba amadi orphan sing nei bata agadi Saina Institute of Medical Sciences da contact tobiu aduga alang dugu su koigi
mai pakna akoi mayam ga mimana ba ngamnabi da wakta akoi pun honamina si hai bas message ne tamjage science of medical sciences piduna isa singi career go champion amada pun semina Break matungda mayam taramna okjari Iraibak iramdam amadi miyamgi damak kathokpaga loina thabak tharam kya pangtokpada mai pakdabagi damang ngasi Rajya Sabha gi member Ningthau Sana Zawale Shimba amadi Kumbi AC gi MLAS Prem Chandra Maite yauna Sana konungda leiba ibudau pakhangbada khoramduna thoni tharam pangthokre Peace Committee Torvugi Thomi Singalorina pangthokiba thoni tharam adugi mangoinana lamdam asida tawgadaba thabak tharam singi matangda Ningthau Sana Zawale Shimbaga kupna khana nainaki Thoni Thoram aduga Mari Lenina Rajya Sabha gi member Ningthau Sana Zawale Shimana Hai Kumbi AC gi MLA amasung Peace Committee Torvungna lamdam asigi sinta pangtokpada ibudau pakhang bana lamjing lamtak piduna thausal pina biba oirasanu loinina Peace Committee asina Iraibak iramdam asigi tawrakpa afaba thawak thoram singdasu angamba mating tawgani haina mahakna makhataki Masida ikona pangtok teba thawam si karinta nate Peace Committee Torbung amasung kung onagal MLA amasung kulan sa punamo pulaga leibaki oiba sinthasi aduga group si oiba thawam sing sinthasi kon pangjarakpa matamda udo pakhang mana koi mayam bu thongjan biba lamjing biba lamtak biba torbo khudingda mana akoi lamjing na pubidana mai pakpa leibaki amasung thurupi Tawjeba thabuk singsa mahiyan mangamado pinabiyo hajo masi punna thangni Tha asigi chechat mapandagi tarataruk fawa Norway gi University of Oslo da chathariba homfo humdoi suba International Mathematics Olympiad da saruk yariba India gi team Manipur dagi hauzik Mathematical Olympiads gi Deputy National Coordinator oriba Professor Santalaishram na luchingli India ge team da mahairoi tarukna saruk yari amadi Professor Santalaishram na luchingba official marina team asigi lamjing lamtakli Malim gi leibak cham ga subna marina saruk yari ba International Mathematics Olympiad asida India gi mahut oina yauriba pre-university mahairoi taruk asi India lenga ki Department of Atomic Energy ki makhada leiba National Board for Higher Mathematics ki maikida Baba Center for Science Education sindina pangtokpa Mathematical Olympiad program dagi khalakpani program asigi makhada Olympiad qualifier examination dagi hauraga Regional Mathematical Olympiads Indian National Mathematical Olympiads amadi International Mathematical Olympiad training camp da chingba makhal kya gi changyang pangtolaba matungda mahiroi taruk asi khangatpani hari Bivatsu Foundation Manipurna Equila Academy ke sampat ka khusamnaduna Sinduna Foundation asigi Wangjing Hodamba Canteen de Labor Office tha ani chupna satharakiba Class 11 amasung 12 ke free coaching camp ngasi loishin kre Foundation asigi Secretary KSS Prem Das na hai Lairik Lashu Fazana hairaba matamda lamdam asi awanba ama purakani maram asina hawgalakliba mahairoi symbol lairik hayandaba yadi khanduna Foundation asina thani gi free coaching camp asi chatharaki bani haina magna phongdoki ngasigi coaching camp adu loishinbagi sarukama oina Board of Secondary Education Manipur Bostem le lauba SSLC examination amai pakla karba Wangjing gi mahairoi singda Foundation asina achamba khudo sing piduna bowling thawaki Andropolis Station gi manung channa Tulihal Tapopi da Leba Nong Saibam Sanjit ki Yumgi Get Ngasi Ayupung Mga Makhairum Tabadwaida hand grenade amayan sinduna thamlamle NK Enterprises ke Managing Director su oriba Sanjit ki Yumgi Get da yan sinduna thamlamliba
hand grenade adu kanana kari maramgi damak tawramlibanu haiba hojik fawbagi oina chap sana khangba ngamdri haina police ki paw amana hairi Moirang Assembly constituency asi drug free zone ama oinabagi pandamda chacharakpa awareness program ngasi Moirang khoiru lekai madapta pangthokre Moirang kendra apunba Moira paibi imalov Mampil kege Moirang kendra apunba love chemical amadi khoiru lekai Moirang ga khusamnaduna sinkiba awareness program aduda Moirang gi SDPO L Santikumar Moirang police station gi OC Rajan Khanganba chemical gi president ke Nanda amadi Mampil gi president ke Padmona chingba mioi kiana sarugya ki Thoram aduda resource person oina S Ratan amadi MSF drug affairs ki consultant RK Gunikantana wafum kya thamki awareness program aduda hogalakliba naha singna drug ki ipakta luplakliba se miyam puna kanminasi haina warif lawki loinina Moirang AC dagi mayai kaba chinjak maru phangna muthatlasi haina amata oina yanaki Manipuri cinema bu mapung fana yokhat pidiba producer amadi director sina film forum Manipur gi chana kanglon section na ngaklaga film puthok pinaba film forum Manipur da thadropa cherol amana khangalakli film title register tawdringai da hana yai fathoni amadi shooting tawbiganu karigumba film forum Manipur gi chana kanglon asi ngaktaba production thoraklabadi film forum ga karigumba hiram amata da mari leinaroi film forum Manipur da title register tawba matamda producer natraga director na soidana lakpiyo haina film forum Manipur na khangalakli marak thadna atenba break amaga amok lauminasi Admission open Manipur International University Gari Awang Lekai Airport Road Imphal West undergraduate ki oina makhata pizariba course sing tamnabagi khudung jaba pizari UGC na sakanglaba university asida highly qualified oiraba faculty members sing na tongan ba department ta tambigani amadi advanced computer lab smart classroom oriental library ki facility phangbuta natana attractive scholarship unique course ki khudung jaba su pizari Chalibachai asigi August tagi session hozaragani maram aduna akupa marogi damak makhada pizariba helpline number asida contact tawbiu Manipur International University Gari Awang Lekai Imphal West Ichabu mahi tamhanba haibasi mama mapa singna machada piba ngamba khwaidigi chabu khudoni Slopland Public School biggest and the finest residential school Manipur gi oina lemjuningai oiraba mahi tampham ama oiriba khwaidigi junaraba mafamda semgatlaba CBSE the affiliate toba higher secondary school oiri icha singbu admission tawiduna mama mapa singna machada piba ngamba khwaidigi chabu khudol oibiu icha gi phajabalam chat sajat ki ahongbadu ubiu Slopland Public School Khongjom HBI busi lambi mari khakta break matung da miyam butaram na uchari hauzi makata papau amok pizari Zirivam district ki manung chanba babu para ward number 4 ziri turel mapan da lebe yum ama ngarang nubi chumba dawaida nikhai khre yum mari amana ziri turel lom da chenthaba hore hari thodok thofam dagi press na phongba pau amagi matung inna nikhai khraba yum adugi pochai ayamana turel lom da tasan khre adubu thoidok pa asok apandi ya hodre nikhai khraba yum sing adu ziri kaichel ki babu para ward number 4 da leiba Project Chandra Mamtaz Begum Maisam Santi Silhaibam Santirani amadi usam deni velagini hari makoi sing adu laifam leitabadagi zurigi ima kaithel mathaki sanglendal seidangduna lady yum ningkhaiba adu da pochei kaya amang ata takraba usam deni velana ekhoi gi paumi da hai khanghaudana thokpa thodok asi haifam khangdana nuaite yum asigi pochei amata kanbangam haudrei adumopu mahaki macha ani aso engam yawdana kanbangam hauba asina khwaidiki laibak fabani thodok adada yumgi leizaba poche kya mangkri masida Manipur lenga na bijeng sangbidura mating pangbiyu haina deni velana mari lenaba singda appeal tarakli angakpa thodok amani khangawdna jumje pitharapodagi haibong khangdaba adugumba thodok amaka ai punsida asugumba awabase piingai dagi hongna ai ngasi fawda thengna jaraktri adubu aimon da tariba da sase kari haibong khangde kari gumba amata aina jumsigagi amata kanba ngamawdabani adubu aigi lai laiba phagadi aigi cha ani khagja hawdabase sigi bidi jam sna laiba phaye asuguma awabasiga jikta chawja hani nani kuni chanchen hari aina laiga kina Tha asigi tang manga da Myanmar gi tamu town da moredi gi tamil machani nongmina kaptuna hat chibaga mari lenena Manipur lengang es gracier oina lupa lak ani lei khitraba singi imung da
Travel and Hill Affairs ki Minister Letpo Hofkifna Kusinakri. Ngarangi ex Gracia Kusinaba Duda Technopol District DC Manuamching, SPB Golian Mang Amadi SP Special CDO TS Krista Tombi Saruyaki. Morigi Tamil Sangam Office More the Labor Tongan Ba Community Leaders Sing Yana Pangtoki Batoram Aduda, Minister Letpo Hofkifna Hai. Laikidaba Tamil Maja Anida Tokiba Livaktiba Todok Adu Tasing Nuaitaba Fawi, Todok Adu the Laikidaba P. Mohon Amadi, M. Yanar Makoi Ani Asi Oto Thousand Ibung Manung Puriba Mioing Aktani, Makoi Ani Butamtina Hatoklaga Asiba Haksang Fawa Main Mana Sinarak Tabasi, Manipur Amadi India Langan Akan Mamong da Yaning Day, Chief Minister Gatanadan Awaban Nang Horiba Imung Manung. Mioy Amamamda Chanaba Tabak Happy Benatraga, Business Tawanaba Honagani Haina Minister Letpo Hofkin Namakataki. In relation to the killing of 2 Indian citizens, I have reached out to the bereaved family, and from the Manipur government side, we provide them 2 lakh each ex gratia to the deceased family. And we are looking forward to help them in whatever according to their qualifications and skills. We will try to provide them a government job in future. Development and Protection United Voluntary Organization Nambol Handal Chahi Kosem Amasung Bosem Naloba Exam Singda Chada Homfudra gi Matakta Mark Fanglak Laba Mahiro Sigi Kai Kumnabagi Thoram Ama Taski Tam Kunapanda Pangtulagani Hari Hariba Thoram Asida Nambol Maikedi Class 10 Amasung 12 ki exam da Mark Quaitigi Wangna Fanglakpa Mahiro Taratara Kangatuna Sel Oinalupa Listing Taro Listing Mari Listing Ahum Amadi Listing Ama Amasung Certificate Sing Lantokadi, Haribas Selgimana Sing Asi Tongan ba Donors Singna, DPUV Oda Kalakpadi, Nabol Maikegi MAIBAM Kavo Wagsing Kangmong, Haikuzam Awang Ziri, Kabi Bamjir Udlo, Govindagram, Kagyai Iro Maizrao, Pukrambam Sanjambam, Wayang Kuman Isok Amadi Naurengi Manung Dalaiba, SSLC Amasung SSLC exam da Chada Hofadragi Matakta Mark Fanglaba, Mairo Singna Masamasagi Mark said passport photo Amadi, Adar photocopy Amamam Galunina, Organization Asigi Officer, Taski Tamkunum Doi Fabagi Manunda Pistilakna Bajerol Asina Makatana Kangalakli. Manipur Lengaki State Finance, Listangani Kun Mathogi Santang Makada Kangabok Part 3 Gram Panchayati Pradhan, Wairangtem Laisanu Amasung Gram Asigi Ward Members Sina Kangabok Part 3 Makaleka Danona Saba, Mipun Sang Amangasi Hunabi Matung in the Sangaduna Miamda Kusinakri. Ngasigi Thoram Aduda Pradhan Nomini M. Manglem Zauna Prahai. Laikai Asida Matik Java Mipun Sang Amata Laitabana Miamna Kudung Chatabakaya Mayuk Day. Matam Kiagi Mamadagi Miamna Pamba Sang Amasaduna Miamda Kusin Nabangamba Asi, Yamna Nungai Fawi, Mipun Sang Asi Miamgi Lani, Masibus Taxina Taru Tanana Tamna Bahona Sihana Sumakna Fundoki, Thoram Adugi Manung Chana Kangabok Part 3 Areagi Oina, Tongan Behiram da Mitoi Mihanba Amadi, Class 10 Amasung 12 ki examination the Mark Wangna Fangduna, Mai Paklaba Mahiro Singda GP Asigi Pradhan Gimaikadagi, Usar Amamam Yana Achamamana Matum Sing Pituna Puning Tawaki, Ngasi Puning Tawaki Bas Singi Manunda Council na Loba Class 12 ki examination da Science Stream da 20 Kunstuba position Tarakraba Moirangte Mukta, Mr. India Junior Listangani Kunitoi Taduna Gold Medal Fanglaba, Lion Ningtosam Amasung Fencing International Championship Listangani Kunitoi da Gold Medal Fanglabi, Nancy Ross Taikom Yauri, Panba Yabadi Kangabok Makaleka de Leba PYC Club Fasi, Miamgi Yaifanaba Toidok Hindoba Tabak Toram Kaya Paikanpagi Damag, NYK Sangatan Infal State Youth Club Award Listangani Kunmatoi Kunitoi Malapi Duna, Ikai Kumnaba Utkraba Club Amani. Lakliba August ki angan basarukta pangtukadoriba State Badminton Tournament Listangani Kunitoi the Saruk Yagadaba, Thobal District Sanaroi Singi Oiba Trial Cum Selection Task Tarataruk Amasung Taratarita, Wangbal de Leba Thobal District Badminton Association, TDVA gi Hall da Pangtuklagani, Thobal District Badminton Association, TDVA Restanduna Pangtukadoriba, Trial Cum Selection Asida District Asiki Manung de Leba Junior Amadi, Senior Players Senior State Badminton Tournament Kis Damak Saruk Yabiyu Haina, TDVA gi Secretary AK Design Gona Tadropacherol Amana Kangalagli. Sorok Ating B Youth Club SAY Sinas Sinduna Hilgard Maning Leka Community Hall da Tha Asiki Tang Ahumdagi Kakut Nipana Saruk Yaduna Sathariba Hanba Hilgard JP Mixed Count Tournament Listangani Kurito Zirivang King Assis Sanakiba Matchda MNC Ningtambam LEC Babu Bravo Panjal Tara Mari Mapanda Maitiba Bigre
ngasigi match adu LEC babu parana toss ngamduna maikei khanki aduga MNC ningthambamna kang kapa hauki match ki umpire na L Ranjit Kumar na oiki lagliba tang 13 da Ichel Club Dibong amadi Hilgar GP kangkhot sanagani haina pau asina makhatari Aroy bidamaru eba pau amuk hana pizari COVID-19 positive oibaki chang hengalakli mioi som hofudra mapan COVID test tawda mioi yankai mapan nauna COVID-19 positive oibaki lorina positive oibaki chang sada taramanga 10 taruk yaukre lengana tang kunmari fawa school sudi thadokre Tupul landslide nasin giba award pa missing TV ki thabak akan mamong da chathari anoba asiba haksang ani fangma ngamkre tare TV khangdana leiri BDF personal singi thagi tolop matam ga chana ba maong da pi na ba amadi BDF ki service book matik chana sem ga dabani haina Imphal West District BDF Guardian Association na kai sampata wakat mi fong kre Andaman and Nicobar Island government na ikoy ipa ipu singining sing kuwam sana by square meter listing ani gilam pirakle haina Preservation Committee of Deported Manipuri War Heroes in Andaman and Nicobar Island ki founder General Secretary Navakantana Fongdorakli Mami TV ki Manipuri Prime Time News matang asida loisari miyang tabiriba singbo amuka hanna chan maibam na kurumjari HIV हाइबसी लंबी मरी खक्तदा मियो यमदगे मद सिंदु HIV positive ओइबा ममा मपादगी मचादा सखंगदबा मियो सिंगा कोंडोम यावदना युमान मरी थंब मतमदा HIV संदु मी अमगा यतुम सिरिन वाइडुना सिजनबदा HIV संदुई अना लायंग दे इकाप मतमदा HIV टेस्ट तोबदे इकाप लबनी HIV संदुई चांग नाइना अमदि नियम चुमना कोंडोम सिजनबना HIV दगी ngakthopam sexual transmitted infection STI हाइबदी फिनुंगी लेना दगी सुंगा थोपंगमी अदुगा अंगांग पामद्रबदी कोंडोम सिजनबियो HIV हाइबा भाइरस असिना मिपुं खुदिमक्ता सोखली मसिगी नमखै लेते चही लाइनिंग कांगलुप नत्रगा नुपा नुपी अंगांग खाइदे मसिना मी अमदगी अमदा मथंग मथंग संदोपंगमी अइना दोमु सिंगनरी HIV टेस्ट तोंनबगिदमक अइना दोमु सिंगनरी कोंडोम सिजनबगिदमक अइना दोमु सिंगनरी नसाबो HIV दगी कंजनबा HIV AIDS की मरमदा हेना कुपा मरन खंगनबगिदमक AIDS टोल फ्री नंबर 1097 दा फोन तोबी इंग्लिश हिंदी नत्रगा मणिपुरी द वरी साबा यागनी नाको AIDS ऐप सु डाउनलोड तोबियो अमदी सिजनबियो
Welcome to Manipur International University. Admission opened for undergraduate program. MIU is an UGC recognized. MIU has a team of highly qualified and experienced faculty manning various departments that are equipped with advanced computer lab, smart classrooms and oriental library. They also provide attractive scholarships and offered unique courses. Classes will be starting from August 2022. Manipur International University, Gari Awang Lekai, near HRD Academy. Helpline numbers 889-978-8788. Manipur International University, success guaranteed. HK Jewels Private Limited, Mumbai, Maharashtra. Chahi tara taret hena miyam gi sevada lichiraklaba 100% International Gemological Institute na certified tauraba Kisna Diamond Jewelry. India khakta natana country marifu mangada Kisna Diamond Jewelry gi ningthiraba jewelry items sing mayam na pamna seasonary. Adomsu amuktang ningsin biraktuna adomgi apamba diamond jewelry kanbiyu. Outlet address VCH Ventures, Puripok, HDFC Bank Building, 2nd floor. Agnivir Recruitment 2022 sangnabagi damak maru oina Indian Air Force, Indian Army, Indian Navy post ki damak akanana Glory Job Consultancy na special online class yaunabagi damak thavak thiriban ha singda hena khudong jaba pizari. Hariba online class ase lakliba July 15 digi hauzagani. Hena akupa marol gi damak makhada pizariba contact number 8837293489 asida contact W nadraga Glory Job Consultancy da contact W. Welcome you all to Lunaco Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Saina Institute of Medical Sciences, College of Paramedical and Nursing, Porompat Crossing SBI Bank and Jinikon Bishempu. Directorate of Health Service of Manipur Yauna Paramedical Council of New Delhi, Indian Nursing Council, Manipur Nursing Council, Amadi SRD Government of